Manipur Tugainaba Honorakliba Singna Makoigi MLA Shinga Punsinduna Chap Manaba Agenda Amada Changsilakli Aikogi Politicians Singna Marueba issue dagi Nathairaga listing ani Kungataret Mikhal Kidamak Amana Amabu Hunaduna Leire Haina RPI Artawale Manipur State Committee ki President Mahesor Thongnauzamna Maral Sirakli Maheshor na Thadorakpa video release amada state asigi maruoiba issues sing asigi waroishin ama puraknabagi dama hotna minabagi Hauzik Tangai Fadaba Lady Separate Administration Taliba Singdi Delhi gi Jantar Mantar da Makoigi Oiba Kongjang Amato Oina Changsili Akoigi na Tayon Naba Mawong Amada Lairiba Asi Miyamgi Apamba Nate Illegal Immigrants Sing Kangdokpa Mijay Maitaybo ST gi recommend Tauba National Highway da Free Movement Lehenba Amadi IDP Shingbu Mayumda Hanjin Hanba Yana Tongan ba issue kaya asida ahenba mityeng thambana achumba oigani hairakli main issue se sidagi divert to wiganu isana campaign chatharasu jaga jaga campaign chatharasu main issue da focus to biu main issue da divert to wiganu party gi ideology oina mang thanga ngang biganu akoi gi main issue da koina haigada koi manipur se komaina phagada no haibagi issue da oina thona lein haibiu adu issue da haibiu natabida party gi akoi party na si tawradi si phani akoi party gi di si phai madi yam phai id yam phai akoi di yam phai na hainra kanda akoi gi issue me am dei loya divert to gi man base si tobiganu akoi naha moina irecha akoi leiba mayam se akoi yengbada news taba matamda natraga media da urapa matamda tasinga thamoi singa nungaijade haibagi damakta ai ayana phongdok chabani